Free movement ki mayok ta ngarang ahing nongyai dagi Kuki-Zo khundaba Mapham pumnakta chatthariba Matam Kaktaba Shutdown Houjik Houjik Akanba Maongda Chatthari Mapham kharadadi Kuki-Zo Phurup ki meeyam ka security force ka Akanba Maongda muknakhre Kuki-Zo council na lenga ki mayok ta ngarang ahing nongyai dagi Kuki-Zo khundaba Mapham pumnakta chatthariba Matam Kaktaba Shutdown ki khongjang asida Kuki-Zo Phurup ki nupi yauna yamlaba meeyam na lambi da thoraktuna lambi thingba ki khongjang jangsin khe Kuki-Zo Phurup na namna taba Mapham sing maruaina kangpokpi Churachandpur Tengnopal amadi Moreda lambi mayayda taya mai thaduna irang hokhi Fibam adu laksanaba security force signa Mapham sing aduda jangsin bada Kuki-Zo Phurup ki nupi sing yauna meeyam na security force ta onsenduna nungna thabana chingpa chathaki hairi Thokli bairang asi laksanaba RAF yauna tongan ba Central Security Force amadi State Force signa Akanba Jackson thorang lokhali haina pawasena makatari Nambona hay palay tapon, nambona hay palay tapoy. Yung setting, dahil pinipon ito, asya po hay kaham, asya po siya, asya po siya, Dám trai phải hỏi dám trai.